Masing yamlaba Central Forces singna ngak senduna Imphal dagi UKHRUL tamna pot pusinkiba garida kuki khulai paiba singna ambush tawrakpada FCI gi cheng puba truck amagi driver sirei police personnel ama soklei thaudo se UKHRUL district ki manung chanba Imphal UKHRUL lambi gi lengang ching amadi TM kasom gi marakta thokibani Impact News fangba pauda security force ngak senduna gari kaya chana thagnaba madi nongmada changdaba yadraba pochai kaya puduna lakhi Adubu gari sing aduna lengang ching amadi TM kasom gi lona ba mafam yaurakpada Patlaizang kuki khulrom dagi nongmai kapsilakhi bani hairi ayu pung tara mathorom taba matam dagi hauduna chatharaki ba ambush aduda cheng puba truck thaurakhi ba non Manipuri driver adu nongmai maruna panbadagi gari manungda adumak leikhidabani Gari ki convoy adu ngak senduna lakiba Central Force singna kuki khulai paiba singna ambush adu khut hanbadagi nakal ani gi marakta nongmai kapnakhi nongmai kapna badu hek pakthok chawthoraktuna kuki khulai paiba singna TM kasom khul amadi litan area da leiba naga khul kharadasu nongmai kaplakpadagi mafam sing aduda deploy tawduna leiba security force singna khut hanbagi mathakta naga volunteer singi maikedi su khut handuna nongmai kapnari Nongmai kapna baduda Litan Police Station gi personal amasu makhong da panduna sokle hairi. Amarom da laikhidraba driver adu West Bengal gi Hooghly district gi Nitish Kumar kawi apokpana Bidas Kumar ni mahakna tawrakhiba registration number WB15C2403 oiba truck adusu West Bengal da registration tawbani hairi.